Bismillahirrahmanirrahim. Yang biriba tabiriba punumopo inasalam kudom tamjari assalamualaikum warahmatullahi wabarakatuh. Koi haukibada mai pak pagi tabida koi discussion kaya tawda mayami comments lai koi se koi mai masing kaya tami mai pak na bahayna adagi thabak tawna buhonari sumaina de masida makata badai koi na nangasi Paisa saving to wing daba, Shentan being daba. To Karai no Koisi, the Haini, my Pakwe Pung the Wagi, Matanga Musumayana, Pale, commencing sida. I don't a clear way away the Maktai for a hand, but oh, Paisasi Karamena Tangani, and some saving to when I say. Tanbury Matangila Mutam Sidane. Hoina, Paisasi Karamain Tangani Hibse. Pisatana with them the Karikari. You have a Kandeva Pesati Tana to Pisata Carway. The Pesasi del Caro, Pesasi, Pesata, and a boogie Polamo, Taragadi. And but the Equida, Pesasi, Hana Lerambum Change. The Pesasi in the Tan, but the Yaw of Nihata, the Handi Pesasi Lerambum Change. The Pesasi Hana dig the Lerambaya Ponte. I in a Caribum Sura Nomo Matunda, Madrigi, Ekanoma, values a Mahatare. I do do Pangapadu Pesasi. Pesasi, I could give him with the Sang the Viadava. Machak ama pot ama natin. Hingbil chang isi kai kai no. Samna ay kan dai koi ne hingbil chang da biya ba pot amni hairap di ya da pot amni hai tar ga di pesasi lehel si ko. Aduga ay koi gi atai darkar ba pot ang koi si loina amta lehel ro se nga tang gi roti kapra makan koi gi sawari ai mayam ching chana thak na ba mayam chanta lehendra ba sen in ba amta lehendra ba si pothok amta lehendra ba adegi atop koi gi darkar oiba transport ki machak sin loina amta lehendra ba paisa khak chi khak ta lehla hingba ya gadra ba koi si yaro paisa sa ba yaro paisa set ba yaro paisa ni yum sa ba yaro yum cha na bi dum to uwa changane ba nung yot lingoi changane material change adu hai ru material du ne ba koi gi punsi gi darkar oiba posing ti paisa na te Paisa di karai di sini ini hai kana material do koi ne koi gi marak sida ama da material ama lay ama da material ama lay hai ba material si ama ga lo thok lo tin to ko kana value ama khak lep na bagi da makta hai ba paisa do hai sin na bai wane darkar ben material di ama da na phi lay gani ama da na ensang na pi lay gani ama da na sanga gi thabak tawrong mani natra ama na uwa gi thabak tawrong be ama na nung lengo gi tawrong be puthom be ya sumaina magi ama mom puthok na ri ba mayam sing si koi ma sen marak tak Kuto ibang mayam singsi amaga mga lauthok lausin to wala yana na bahay na madugi value amakaglepa ka madui maming paisa na thon baywane value do adugi value dum kaglepa da value do sindok sin yana nangi sipirak pai na sipi bai na hai dugi value amakaglepa yana ba value dugi maming paisa lupa ama ani mga tara yang kai chama na thon baywane paisa si ai khoi gi punsi gi hingbada changda baya da ba pot ama na te acha Poti karino chana thakna ba manama sing uhai wahi ko hau cheng si mayam sine ba koi da kar ori mane adagi yun kai leina ba ga uwa nung lengoi leidra se roti chan thakna gi roti kapra makan hai si ai koi chathok chaching ina ka transport gari vehicle ko train adagi leidina flight mem leidra se si mayam sing sine darkar si adu hai ba mayam sing si masi Karamena no ba ko na si tan ga do report si tan ga do si matang sida koi se paisa na te ba koi isa na ne ba tan do si paisa lei ba tar ka su paisa si sin na mi damak ta ai isa si darkar wai ai isa na ne ba paisa si sin na do si pot lei thok lei sin to ba natra paisa ne hai tar ka su darkar di ai sini karam mo tai kari chuno ma kamai tar ka paisa si tan ga ne hai tar ga di han ba ai haksang ki phapam change physical strength hai si physical strength se mai koi le hela ba ko hai di arum ayang thangat pangama ba chathok chasin namanga ma ba magi physical strength fit oire lawra ni da dorte adigi ani subata mental strength si karino hai kan si mobile ni masa khanga ba si kaino kolom ni masa khanga ba si kaino chi ni masa khanga ba si kaino ani ni masa khanga ba tatra sai sumain to ga ko na kari pot no hai ba mayam sing sigi amam angan machu eledra hangam pan an Kigo ang basang mamam lady the say. See my am thinking machu kangaba. Port my am thinking lady sing to Masa Kangaba. Magi value this in the Pumsi Masa Kangaba. Other that the mass mentally strength or fit or lower on the trasa. Other that is physical strength later, mental strength or
ꯑꯗꯨ ꯇꯥꯔꯗꯤ ꯑꯍꯨꯝ ꯁꯨꯕꯁꯤ ꯀꯩꯅꯣ ꯃꯇꯝ ꯃꯔꯝꯗꯤ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯃ ꯈꯔ ꯇꯧꯅꯕꯗ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯆꯪꯗ꯭ꯔꯗꯁꯦ ꯃꯇꯝꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏ ꯀꯩ ꯇꯧꯅꯤ ꯑꯂꯥ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤ ꯂꯧꯊꯣꯛꯍꯟꯈ꯭ꯔꯁꯦꯕ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯃꯇꯝ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯝ ꯇꯧ ꯉꯝꯃꯣꯏ ꯑꯂꯥꯅ ꯃꯇꯝꯁꯤ ꯄꯨꯡ 24 ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯤꯔꯦ ꯑꯗꯒꯤ ꯑꯍꯥꯟꯕꯒꯤ ꯐꯤꯖꯤꯀꯦꯜ ꯁ꯭ꯇꯔꯦꯡꯊ ꯍꯥꯏꯔꯤꯗꯨ ꯑꯗꯨꯝꯁꯨ ꯑꯂꯥꯅ ꯄꯤꯔꯝꯗ꯭ꯔꯣꯅꯦ ꯃꯥꯁꯤ ꯀꯔꯤꯝꯇ ꯂꯦꯡꯉꯣꯠꯄ ꯉꯝꯗ꯭ꯔꯣꯕ ꯃꯁꯥꯒꯤ ꯃꯄꯥꯡꯒꯜ ꯍꯥꯏꯕꯗꯤ ꯐꯤꯖꯤꯀꯦꯜ ꯁ꯭ꯇꯔꯦꯡꯊꯁꯤꯃ ꯀꯔꯤꯝꯇ ꯌꯥꯎꯍꯜꯂꯅꯣꯕ ꯑꯗꯨ ꯃꯥ ꯀꯩꯝ ꯇꯧ ꯉꯝꯃꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯝꯁꯨ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯔꯦ ꯀꯩꯝ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨ ꯐꯤꯖꯤꯀꯦꯜ ꯁ꯭ꯇꯔꯦꯡꯊꯁꯤꯃꯁꯨ ꯂꯩꯔꯕ ꯃꯦꯟꯇꯦꯜꯂꯤꯁꯨ ꯀꯩꯝꯇ ꯌꯥꯎꯔꯝꯗ꯭ꯔꯣꯅꯦ ꯃꯥꯁꯤꯗꯤ ꯁꯦꯟꯁ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯕ ꯑꯗꯨ ꯃꯥꯁꯨ ꯀꯩꯝ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯗꯨ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇꯔꯦꯡꯊꯁꯤꯃꯁꯨ ꯂꯩꯔꯕ ꯑꯍꯨꯝꯁꯨꯕꯗ ꯃꯇꯝꯁꯤꯃꯁꯨ ꯐꯪꯉꯕ ꯑꯍꯨꯝꯁꯤ ꯐꯪꯉꯃꯤꯅ ꯑꯩꯈꯣꯏ ꯂꯣꯏ ꯁꯨꯕ ꯌꯥꯔꯦ ꯂꯣꯏ ꯇꯧꯕ ꯌꯥꯔꯦ ꯌꯥꯗ꯭ꯔꯥ ꯁꯤꯒꯤ ꯑꯍꯨꯝꯁꯤꯗ ꯀꯃꯥꯏꯅ ꯌꯥꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯏꯁ ꯃꯅꯤ ꯃꯅꯤ ꯏꯁ ꯇꯥꯏꯝ ꯍꯥꯏꯅꯗ꯭ꯔꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯇꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯂꯩꯅ ꯁꯤꯖꯤꯟꯅꯔꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯑꯗꯨꯗꯨꯒꯤ ꯕꯦꯅꯤꯐꯤꯠꯇꯤ ꯀꯥꯟꯅꯕꯁꯤ ꯐꯪꯒꯅꯦꯕ ꯔꯤꯖꯜ ꯐꯪꯒꯅꯦꯕ ꯉꯁꯥꯏꯒꯤ ꯄꯩꯁꯥꯗ ꯑꯣꯟꯊꯣꯔꯛꯏ ꯄꯣꯠꯇꯣ ꯍꯥꯏꯅ ꯄꯩꯁꯥꯗ ꯑꯁꯤ ꯚꯦꯂꯨ ꯑꯃ ꯑꯣꯟꯊꯣꯔꯛꯏꯗꯅ ꯑꯩꯅ ꯁꯨꯔꯤꯕ ꯅꯣꯝꯕꯤꯕ ꯁꯨꯔꯤꯕ ꯃꯌꯥꯝꯅ ꯁꯤꯒꯤ ꯚꯦꯂꯨ ꯑꯃ ꯑꯣꯟꯊꯣꯔꯛꯀꯗꯧꯔꯤꯁꯤ ꯄꯩꯁꯥ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯤꯁꯤ ꯁꯤ ꯀꯌꯥꯝꯅ ꯌꯥꯝꯅ ꯐꯪꯉꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠꯊꯣꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯒꯅꯦ ꯄꯣꯠꯊꯣꯛ ꯀꯌꯥꯝ ꯄꯨꯊꯣꯛꯄꯅꯣ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯄ꯭ꯔꯗꯛꯁꯟꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄꯨꯡ 24ꯁꯤ ꯃꯅꯨꯡꯗ ꯄꯨꯡ ꯈꯔ ꯑꯃ ꯃꯥꯒꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯇꯁꯤꯁꯨ ꯂꯥꯛꯑꯅꯤꯀꯣ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯇ ꯑꯗꯨꯅ ꯄꯨꯡ ꯑꯃꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯏꯕ ꯄꯣꯠꯁꯤ ꯄꯨꯡ 24 ꯆꯪꯍꯟꯈ꯭ꯔꯣꯅꯦ ꯀꯅꯥꯒꯨꯝꯕꯅ ꯊꯕꯛ ꯑꯃꯈꯛ ꯑꯅꯤꯈꯛ ꯁꯨꯝ ꯇꯧꯏ ꯂꯦꯛꯂꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯪꯍꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯚꯦꯂꯨ ꯑꯃꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯑꯅꯤꯈꯛ ꯇꯧꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯪꯍꯟꯕ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯍꯧꯕ ꯍꯥꯏꯕ ꯑꯃ ꯁꯤꯅꯤ ꯄꯣꯠꯊꯣꯛ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯁꯤ ꯑꯃꯅ ꯄꯣꯠꯊꯣꯛ ꯂꯩꯇꯕ ꯊꯕꯛ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯑꯅꯤꯈꯛ ꯇꯧꯔꯒ ꯅꯨꯃꯤꯠ ꯆꯨꯞꯍꯟꯈꯤꯕ ꯁꯤꯅ ꯄꯣꯠꯊꯣꯛ ꯂꯩꯇꯕ ꯒ꯭ꯔꯣꯠ ꯂꯥꯛꯑꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯗꯩꯗ ꯃꯥꯅ ꯊꯕꯛꯁꯤ ꯅꯨꯃꯤꯠ 2 3 5 ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯤ ꯈꯣꯝꯖꯤꯜꯂꯒ ꯁꯤꯁꯨ ꯅꯪꯍꯧꯅꯕ ꯁꯤꯁꯨ ꯂꯩꯍꯧꯅꯕ ꯍꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯃꯇꯝꯁꯤꯗ ꯂꯣꯏꯅ ꯁꯨꯞꯆꯜꯂꯒ ꯇꯧꯍꯧꯕꯁꯦ ꯁꯤꯁꯤꯅ ꯌꯥꯝꯅ ꯄꯣꯠꯊꯣꯛ ꯂꯩꯕ ꯇꯥꯔꯦ ꯁꯤꯗꯅꯦꯕ ꯃꯥꯒꯤ ꯚꯦꯂꯨꯁꯤ ꯈꯦꯠꯅꯔꯛꯀꯗꯧꯔꯤꯁꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯂꯨꯄꯥ ꯈꯔꯇ ꯇꯥꯟꯕ ꯀꯅꯥꯒꯨꯝꯕꯅ ꯂꯨꯄꯥ ꯃꯌꯥꯝ ꯇꯥꯟꯕ ꯍꯥꯏꯔꯤꯁꯦ ꯍꯥꯏꯔꯤꯕ ꯄꯣꯠꯊꯣꯛ ꯂꯩꯕ ꯂꯩꯇꯕ ꯁꯤꯒꯤꯅꯦ ꯃꯥꯒꯤ ꯊꯧꯁꯨꯅ ꯍꯥꯏꯕꯤꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯕꯛ ꯊꯧꯁꯨꯒꯤ ꯃꯈꯥ ꯄꯣꯜꯂꯛꯀꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯦꯟ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯛꯆꯥꯡ ꯐꯕ ꯑꯩꯒꯤ ꯋꯥꯈꯜ ꯐꯍꯟꯕ ꯍꯛꯆꯥꯡ ꯐꯅꯕꯒꯤꯗꯃꯛꯇ ꯆꯥꯕ ꯊꯛꯄ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅ ꯍꯛꯆꯥꯡ ꯐꯅꯕ ꯑꯃꯁꯤ ꯃꯦꯟꯇꯦꯟ ꯇꯧꯔꯅꯤ ꯑꯗꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯐꯍꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯃꯇꯝ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯍꯛꯆꯥꯡ ꯐꯍꯟꯕ ꯍꯥꯏꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯅꯣꯂꯦꯖ ꯁꯤꯁꯤꯃ ꯐꯔꯕ ꯑꯗꯒꯤ ꯃꯇꯝꯁꯤ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯌꯥꯔꯅꯤ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯔꯤꯁꯤ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯅꯦ ꯐꯪꯉꯤꯁꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤ ꯁꯤꯒꯤ ꯂꯥꯏꯔꯕꯁꯤ ꯀꯩꯅꯣ ꯏꯅꯥꯛ ꯈꯨꯟꯕꯁꯤ ꯀꯩꯅꯣ ꯏꯅꯥꯛ ꯈꯨꯟꯕꯁꯤ ꯌꯥꯝ ꯂꯩꯕꯗꯨꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯀꯧꯏ ꯂꯥꯏꯔꯕꯁꯤ ꯂꯩꯇꯕꯗꯨꯕꯨ ꯂꯥꯏꯔꯕ ꯀꯧꯏ ꯅꯠꯇ꯭ꯔꯣ ꯂꯩꯕꯁꯤ ꯀꯩꯅꯣ ꯌꯥꯝꯅ ꯁꯨꯔꯒ ꯂꯩꯔꯦ ꯂꯩꯇꯕꯁꯤ ꯁꯨꯗ꯭ꯔꯗꯤ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯑꯩꯗꯤ ꯂꯥꯏꯔꯕꯅꯦꯅ ꯍꯥꯏ ꯇꯥꯔꯗꯤ ꯃꯥ ꯀꯔꯝꯍꯥꯏꯅ ꯆꯦꯛ ꯇꯧꯒꯗꯒꯦꯕ ꯃꯥꯁꯤ ꯇꯁꯦꯡꯅ ꯂꯥꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯄꯣꯏꯟ ꯑꯍꯨꯝꯁꯤ ꯃꯉꯣꯟꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯁꯤꯒꯤ ꯑꯍꯨꯝꯁꯤ ꯏꯅꯥꯛ ꯈꯨꯜꯂꯒꯗꯤ ꯃꯥ ꯏꯅꯥꯛ ꯈꯨꯜꯂꯦꯕ ꯄꯩꯁꯥ ꯈꯛ ꯂꯩꯇꯕꯩ ꯄꯥꯏꯗꯕꯩ ꯋꯥꯅꯦꯕ ꯑꯗꯨꯗꯤ ꯊꯕꯛ ꯁꯨꯗꯕ ꯈꯛꯀꯤ ꯋꯥꯅꯦꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯑꯩꯗꯤ ꯂꯥꯏꯔꯩꯅ ꯍꯥꯏꯔꯤꯁꯤ ꯃꯥ ꯍꯦꯛꯇ ꯂꯥꯏꯔꯕ ꯌꯥꯗꯦꯕ ꯃꯥ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯏꯅꯥꯛ ꯈꯨꯜꯂꯒꯗꯤ ꯃꯥ ꯑꯗꯨꯝ ꯏꯅꯥꯛ ꯈꯨꯜꯂꯦꯕ ꯄꯩꯁꯥꯗꯣ ꯑꯣꯟꯊꯣꯛꯇꯕ ꯈꯛꯀꯤ ꯉꯥꯏꯔꯦꯕ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕꯁꯤ ꯍꯦꯛꯇ ꯂꯥꯏꯔꯩꯅ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯥꯅ ꯊꯕꯛ ꯁꯨꯗ꯭ꯔꯒ ꯃꯔꯧ ꯇꯜꯂꯒ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯒ ꯃꯥꯅ ꯂꯥꯏꯔꯩꯅ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯒꯤ ꯃꯋꯥ ꯂꯧꯕꯝ ꯊꯣꯛꯇꯦꯕ ꯁꯤꯁꯤꯅꯦꯕ ꯑꯗꯨꯅ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤꯁꯤ ꯑꯗꯨ ꯂꯥꯏꯔꯕꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯂꯥꯏꯔꯕ ꯑꯜꯂꯥꯅ ꯁꯦꯝꯃꯛꯄ ꯂꯥꯏꯔꯕꯗꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯐꯤꯖꯤꯀꯦꯜ ꯁ꯭ꯇꯔꯦꯡ ꯌꯥꯎꯗꯕ ꯃꯤꯔꯥ ꯃꯥꯒꯤ ꯃꯦꯟꯇꯦꯜꯂꯤ ꯐꯤꯠ ꯑꯣꯏꯗꯕ ꯃꯤꯔꯥ ꯃꯉꯣꯟꯗ ꯃꯇꯝꯁꯤ ꯄꯨꯡ 24ꯁꯤ ꯄꯤꯔꯛꯇꯕ ꯂꯩꯇꯕ ꯃꯤꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯁꯤꯀꯣ ꯂꯥꯏꯔꯕ ꯍꯥꯏꯕꯗꯤ ꯈꯔ ꯍꯟꯊꯋꯦ ꯍꯥꯏꯕ ꯌꯥꯏꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇꯗꯅ ꯃꯥꯅ ꯐꯤꯖꯤꯀꯦꯜ ꯁ꯭ꯇꯔꯦꯡꯁꯨ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯔꯛꯁꯤꯗꯗꯤ ꯑꯌꯥꯝꯕꯅ ꯀꯣ 90% ꯃꯌꯥꯝ ꯍꯦꯟꯒꯠꯅ ꯍꯥꯏꯕ ꯌꯥꯔꯦꯕꯀꯣ ꯃꯤꯑꯣꯏ ꯈꯔ ꯆꯥꯝꯃꯗ ꯈꯤꯇꯪ ꯌꯥꯝꯅ ꯅꯦꯒ꯭ꯂꯤꯖꯤꯕꯜ ꯄꯔꯁꯦꯟꯗꯅꯦꯕ ꯂꯥꯏꯔꯕ ꯈꯔꯅ ꯀꯧꯕ ꯌꯥꯗꯣꯔꯤꯁꯤꯗꯤ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯂꯥꯏꯔꯕ ꯀꯧꯐꯝ ꯊꯣꯛꯇ꯭ꯔꯤꯑꯕ ꯄꯣꯠꯁꯤ ꯅꯩꯅꯔꯒꯗꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯁꯨꯕ ꯅꯣꯝꯕ ꯍꯥꯏꯕꯁꯦ ꯁꯤꯈꯛꯀꯤ ꯋꯥꯠꯄꯅ ꯉꯥꯏꯔꯦ ꯑꯗꯨꯒ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗ ꯊꯣꯏꯗꯣꯛꯅ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯌꯥꯅꯤꯡꯕ꯭ꯔꯥ ꯁꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤꯗ ꯁꯤꯒꯤ ꯅꯣꯂꯦꯖꯁꯤ ꯄꯤꯐꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯣꯇꯤꯚꯦꯠ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯣ ꯑꯩꯁꯤ ꯂꯥꯏꯔꯕ ꯅꯠꯇꯦꯀꯣ ꯑꯩꯁꯤ ꯑꯜꯂꯥꯅ ꯐꯤꯖꯤꯀꯦꯜ ꯁ꯭ꯇꯔꯦꯡ ꯄꯤꯔꯦꯀꯣ ꯑꯩꯁꯤ ꯑꯜꯂꯥꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯨ ꯄꯤꯀꯣ ꯑꯩꯁꯤ ꯑꯜꯂꯥꯅ ꯑꯩꯉꯣꯟꯗ ꯃꯇꯝꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯀꯣ ꯃꯌꯥꯝꯗ ꯄꯤꯕꯨꯝ ꯑꯩꯉꯣꯟꯗ ꯄꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯀꯔꯤꯒꯤ ꯍꯟꯊꯔꯤꯃꯣ ꯑꯩꯁꯤ ꯍꯟꯊꯕ ꯅꯠꯇꯦ ꯑꯩꯁꯤ ꯁꯨꯕ ꯅꯣꯝꯕ ꯈꯛꯀꯤ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ
Subano Magai, Pangadam in Hire Masasi motivate of Gadane. Masana Masabu, motivator got Taunam Habaga, Tabuxi, Madigi, Tabuxi, Sugadam and Nongadame. Adugan in Pangadam Sings. Makata of them, Subam no Pum Late, Happy Aribanka. They talk from Tirakanevasum. Failure Kambushi, Masi Tabuki, they talk from Yamtia. Tabuk, Topum, Supum, Topum, Mati, whatever. My papa, if we success Kambushi, winner Kambushi, the Karate Karito Sansigi, Karaman Hotasi, Karamito, Kaito Hosigi, Tibumbiam Kaleva. The failure Kambushi, Kamaitawi, and us, Tabukaki, like Topum, us, Aya, de Maxan, Kinumai Demi, Adu Bapta Demi, as Matam Sang Demi. As Supum Tan from Late Demi, as Manipuri Waremi, Adugi Halato, Adugi problem to lay, sing out 10,000 Adu Halat problem, Hibasidi, Awaba Hibasidi. Nungaiba ama laknabagi paujil ama ne lawdane awaba hala dai si manipur wari haidro ji se asi awaba sidi nungaina bagi paujil am pir ime aduna sigi allah quran hai inna ma'al usri yusra fa inna ma'al usri yusra nungaiba mam se awaba mam loine yasi awaba am loine dragadi nungaiba kamai phangada ge nangi class 10 gi parkha mai pak gi nungaiba si nangi adu mamang da honari ba awaba du yaw dragadi nungai gadra ne adu hona hudra din mai pak ko phangadro graduate ki oisano neat ki oisano medical ki oisano natrane adu ki nangi nungai ba ma mai pak ko phangdur si adu mamang da awa ba mi yauri ba awa ba du mayok nargane ba mai pak ko phangdur si karigum lan da mai pak pa hero lan theng na gadori me sina na da gadori me kak na ya na gadori me I na ta dori me natrane adu mayam du wara ba matung cha ba thak ba khangoi dori me adu mayam du cross tawra kan da lan thora kan da adugi mai pak pa achievement gi phiran du yung dori me adu ikoi ngasi manipur da wari hari se bas wa ba sida ta uta una mehnat tawfam thokpadu tawhok ta ba lan da nang na jo bi thauna du putho aga thabuk tu mehnat to hon na nang sikhi ba ma na mai pak pa ma adu manipur da uji su da nom da na ai koi gi manipur ware en tawraga lan da ai ware ne family ka mai taw min hat ki ta na trane mane hat ki ta aduna ikoi ne matam sida kari tawda ma ka da sufam nonfam tanfam se ikoi ne sem ga da me mi ne pirak pa ngai ga na te ai ne manipur da kari sufam tawfam lei hai bisi sur no ma hot na ga da ne adu du ga ai si mai pa au no hot na na ta de dum kanga si re sufam tanfam lei te hai ra dia sai gi adu kanga ga sipta mi an ba generation na hor ko matam du da bu sufam tanfam lei te ne lei ram ro ba lei te ne sufam tanfam lei te loi ne jungle oi ni matam du da sufam tanfam lei te na hai ram ro ba moi na adugi matam du da sura ga no ma ga si saru ole imi sura no ma ga japan ore imi sura no ma ga china ore imi natra ne adu main tora tora ga subo no ma koi du sumain tora ga kakhat ke sing ha na de loi jungle ore min mak ta ni khara su ki nom ki ba sing du thu na taw ba sing du chawkhat khare ayo khare natra ne adu ke sara su bu da ta lo ba ore na yang ta hu ba sing de bihar bihari ore le chawkhat re si ni india manang da su khara kan su no ma hom du gujarat chawkhat si ni natra ne adude hujik in short ta kari dare ekoi ji thabak su ba khak darkar yamna su ba no darkar isani sabu motivate tar ba darkar isani sabu thona chen ba darkar amusung will power le ba darkar sufam tan pham isana semje gadam ne thabak su ba no ba si thi gadam ne aduna ekoi si creative person nam oi se thabak si create ngai ba mi oi ro se thabak leite ne mi nu pira ka thabak si su da pra ekoi si thabak si creator am oi se entrepreneur oi se aduga aikoi na thabak si sura ka da paisa ai bu la ka da nan la ning han ba la an ning ba paisa hu do nang su ba no ba matu na la ka da me nan pumhun hule pumhun gi phau charong pumhun di lal la me lai tum mar ta khara hai phau khara chai gel di phau charong kam la ka ni hai riba khoi gi lai tum sing du bu sing hap ani thit ani dai khai ra ni aduga amaka ling ra ho da ka seba se bi taw ra di charong du aja ba charong phang oi dro pam phen gi charong hai ba ma pumhun gi charong hai ba ma manavran de se 또 많아 되나 또 따라디 거기나 큰 게담 내봐 오 오늘 막시 पैसा फंगबा इना खुनबाइन हाइसे आइगी सुबनो मग लोइ मखा पोले लाइरम सनु इपाइ मा लाइरम सनु आइने सुरनो मग इना खुलन बतुम याय मरौ तलदि इपाना आय चोदना बन पैसा मा पाइबो रम बतारा कसु आइने सुबिनो मिद्रति अदुम लाइरा थाकिता अदुदि सनाउ सिं कोइ सुनोमसी एकोइ कम्युनिटी चाखलनसी अदुनि इकोनॉमिक फगलन बसे सिगनि इकोइदा हाइबदि चाखलक लाकदासी इकोनॉमिक सि फान्डब तारगदि चाखलक इकोनॉमिक कमाइ फनी सुरनो मग फगनि गवर्नमेंट की जॉब तौबने हायरगा फम्मगा लेरगा इखोगी ओली करी हाइनि अदु खकनादि इखोइ द चाखलक याबाय चाखलक कदोसिदि
ꯑꯩꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗꯨꯅ ꯆꯥꯎꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠ ꯄꯨꯊꯣꯔꯛꯄꯗꯨꯅ ꯆꯥꯎꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯁ꯭ꯀꯤꯜ ꯋꯥꯛꯇꯨꯅ ꯆꯥꯎꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯄꯨꯊꯣꯔꯛꯏꯕ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯇꯨꯅ ꯆꯥꯎꯈꯠꯂꯛꯄꯁꯤ ꯃꯣꯕꯥꯏꯜ ꯑꯅꯧꯕ ꯄꯨꯊꯣꯔꯛꯏ ꯂꯦꯞꯇꯣꯞ ꯑꯅꯧꯕ ꯄꯨꯊꯣꯔꯛꯏ ꯁꯤꯅ ꯆꯥꯎꯈꯠꯂꯛꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯗ ꯐꯝꯃꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤ ꯉꯥꯏꯔꯒ ꯑꯗꯨ ꯆꯥꯎꯈꯠꯂꯛꯄ ꯂꯥꯛꯀꯗ꯭ꯔꯥꯕ ꯑꯗꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯈꯜꯁꯤꯗ ꯁꯨꯝ ꯆꯦꯟꯕ ꯃꯤꯑꯣꯏ ꯈꯔ ꯆꯦꯟ ꯆꯠꯁꯅꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯈꯔ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯂꯩꯐꯝꯗꯤ ꯊꯣꯛꯑꯦꯕ ꯑꯗꯣ ꯑꯌꯥꯝꯕ ꯃꯤꯅꯗꯤ ꯊꯕꯛꯁꯤ ꯁꯨꯔꯒ ꯑꯗꯨꯗꯒꯤ ꯁꯨꯕꯗꯨꯗꯒꯤ ꯄ꯭ꯔꯣꯐꯤꯠꯁꯤ ꯂꯥꯛꯑꯒ ꯄꯣꯠꯊꯣꯛꯇꯨꯗꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯑꯒꯅꯦꯕ ꯃꯥꯏ ꯄꯥꯛꯄ ꯐꯪꯗꯣꯔꯤꯁꯤ ꯆꯥꯎꯈꯠꯂꯛꯀꯗꯣꯔꯤꯁꯤ ꯏꯀꯣꯅꯣꯃꯤꯛ ꯆꯥꯎꯈꯠꯂꯛꯀꯗꯣꯔꯤꯁꯤ ꯑꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯑꯇꯝꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛꯇ ꯇꯝꯃꯕ ꯑꯗꯨꯒ ꯊꯕꯛ ꯑꯃꯈꯛꯇ ꯁꯨꯔꯒ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯈꯛꯇ ꯑꯗꯨꯝ ꯇꯧꯔꯒꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯆꯥꯎꯈꯠꯂꯛꯄ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯁꯤ ꯊꯕꯛ ꯁꯨꯅꯕꯒꯤ ꯋꯥꯈꯜ ꯊꯝꯁꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯕꯗꯨꯒꯤ ꯃꯇꯦꯡ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯊꯕꯛ ꯁꯨꯕꯗ ꯍꯦꯟꯅ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅꯕ ꯍꯦꯟꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯗꯛꯇꯤꯕꯤꯇꯤ ꯂꯩꯅꯅꯕ ꯍꯦꯟꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅꯅꯕ ꯍꯦꯟꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅꯅꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯋꯥꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯍꯩꯁꯦ ꯆꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯃꯦꯅ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯊꯣꯛꯑꯣꯏꯁꯦꯕ ꯏꯟꯁꯥꯜꯂꯥ